Naga misam taruk hatpa chenaba sing phabi naba wakhat kiba singi manungta ayingbi natana ataidi phaba ngamdre hairi haukiba me taraumdoida konsa khulgi naga misam taruk leilon wi-fi khuldagi phakibagi thodo aduda chenaba singne haina victim family singi maikaidagi sekmai police station da action lobiyo haiduna maming matha panduna wakat kiba sing aduga ena thodo sida chenai haina ayingbi natana atai miyoi sing haujuk phawba phaba ngamdaba asina miyamda hena nungnangna halle haire thodo asiga mari lenana victim family gi maikaidagi sekmai police station da wakat kibagi matungina de Naga misam taruk phakibagi thodo asida leilon wi-fi gi sip lalboi wi-fi leilon khunau gi sip haupu khaute munlai village gi sip thangkholen khaute thenai hoi elas hoinu lamsai wi-fi robert khaute lunpi athang songlu haulal ngoi senpu langin thang mangau sem basi ayingbi lonlai martina nenglong kim songboi ngainem Ningpim hoi kim doi kim hoi them pineng semlal thang bai phai manghabui bai phai amasung mafam aduda operate tawriba Kuki narco terrorist singi kangbuni haina wakat kibane ena naga taru hat kiba thodo aduga mari lenana working committee of the tangkhol nagalongi maikaidagi hairabana thodo sigi matang da hak thenglana senariba miyoi sing adu phana bonagadabane thodo aduga mari lenana miyoi ani phare haribasida yamna chamamnaba amane Thawng asimiat asida hakthengna senariba miyosing adu phanaba honabagi mahutta public attention divert tawnaba honabane Ukizo council gi maikaidagi naga misam taru adu pharaba matungda hatkibani haina makoi masana yazana phongdokpa laikhrabane Kuki khulai paibasingna phakhraga numinini chupna makoi gi custody da thamlaga thadora singi maikaidagi naga misam taru adu yauna makoi 19 leilon bai phai khuldagi phabagi thodo aduda leilon bai phai gi chip lalboi bai phai khulasida leidibanu pising amadi India government ga su sign tawnariba KNFB gi kangbu sing yauri haina phongdokpa laikhrabane adubu investigating agency gi maikaidagi thodo aduda hakthengna senabane haina victim sing aduna maming matha iduna Sekmai police station da wakatuna sabsaba action lokhanaba taksin khiba sing adu thabak oina onthoktre miharasigi matang da government amasung law enforcement agency singi maikaidagi amakpa amata yauduna transparency leina investigation sathagadabane loinana miyamgi interest thodo asigi justice phanghanaba honagadabane haina phongdorakle marasida unconfirmed of the pawgi source matung ina de naga misam taru kiba thodo aduga mari lenana ngasi su leilon bai phai khuldagi nupa ama amasung nupi mari phagatpa ngamkhre haide Kangpokpi district ki Gobajang khuldagi lomi ama labukta thabak suringaida nongmai kapsilakpada Sire thodo adu NSN IM amasung makhogi proxy army JDF ki kangbu oiramgani haina mara sirakle ngarang Kangpokpi district ta zoom cultivation ga mari lenana labukta thabak suduna leiringaida khulai paiba singna nongmai kapsilakpadagi nongmai maruna panjana leikhidre aduga mahaki nupina seningsita hingaure hairi leikhidraba lomi adugi mamingna haulal singsit kawi Gobajang village tagi ne seningsita hingauraba mahaki loinabi adugi mamingna nemnai kem singsit kawi makoi ni punna labukta thabak suminari ngaida thodo adu thokibani hairi thodo adugi matangda local residents singi maikaidagi phongdokhibadana ngarang nungthil pung mari rom taba matamda khunja singna nongmai round kulong kapagi makol takhe thodo aduna maram oiraga mafam adugi akoibagi miyam akiba pona khe adubu khudaki oina kari leibagi habadu de khangba ngamkhide nongmai kapagi thodo adu thokra matungda mari lenaba labukta thabak suba chatkhiba Gobajang khuldagi haurang singset amasung mahaki loinabi nemnai kem singset asi yumda halaktre haiduna khunja singna singda kakhatuna paksana thiba hombagi thabak chathabada Haulal singset asi masada nongmai maru kyamarom palaga labukta sina leramba thengnake adubu mahaki nupidi labukta leramba thengnadabadagi mahaksu khudongthiba nanglangwadra haina miyamna koithi thinabada konadi asoyangam yaudana leramba thengnake local organization singi maikaidagi de attack adu NSN IM amasung makhogi proxy army JDF gi kangbu oirangani haina mara siri adubu haujuk phawgi oina thodo adugi matangda police natraga security agency gi maikaidagi Zabchana kanana tawbano habdu phongdokpa leitre haire Manipur da thokleba irang state sponsored violence amasung terrorism ni haina Brindana phongdokkhre TH Brinda yauna miyoi 13 Indian National Congress da yaukre Kumja 2027 ki angan basarukta pangthokadoriba 19 suba Manipur Legislative Assembly mikhalasigidamak Indian National Congress INC na BJP gi mathakta kholau laukre
ꯂꯥꯜ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥ ꯌꯥꯎꯅ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯑꯣꯏ 12 INCꯗ ꯉꯁꯤ ꯌꯥꯎꯈ꯭ꯔꯦ꯫ INCꯗ ꯌꯥꯎꯈ꯭ꯔꯕ ꯃꯤꯑꯣꯏ 12 ꯑꯗꯨꯗꯤ ꯊꯣꯡꯖꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗꯒꯤ ꯊꯤꯡꯉꯨꯖꯝ ꯑꯣꯛꯁꯐꯣꯔꯗ, ꯀꯩꯔꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗꯒꯤ ꯂꯣꯡꯖꯝ ꯁꯨꯔꯟꯖꯣꯏ, ꯊꯥꯡꯃꯩꯕꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗꯒꯤ ꯌꯦꯡꯈꯨꯝ ꯁꯟꯖꯤꯞ, उरीपोक असेंबली कंस्टिट्युएंसी लाइस्रम सचिभूषण याइस्कूल असेंबली कंस्टिट्युएंसी बी शरचंद्र शर्मा अमसुंग थौनाउजम बृंदा सकमाई असेंबली कंस्टिट्युएंसी के एस देवेंद्रो अमसुंग के एस गंभीर लिलोंग असेंबली कंस्टिट्युएंसी एम डी नसीर खान, एम अनवार हुसैन अमसुंग कर्नल मोहम्मद शहीद खान ने मखोई 13 कांग्रेस यावरपा अमसुंग मखोइबु ओकपगी थौरम अदु मियोइ चा कया तेनखे असौब थौरम अमा ओइना पांगथोके। MPCC की ऑफिस ममांगदा मीना पिक थनखे थौरम अदुदा पार्टी की प्रेसिडेंट ओक्रम इबुबी, CWC की मेंबर गाइखांगम हानागे MP थोकसो मैना, MLA सिंह, एक्स MLA सिंह अमसुंग कांग्रेस वाकर के असु सरुग्या के हाइरे। थौरम अदुदा वांगांगलादुना कांग्रेस ता नौना संलखिबा थौनाउजम बृंदाना हाई कांगलोप नाइबा लेंगाकी मोंग असिदि मालेमदा सुमाई पाक्त्रे, मणिपुरदा सुमाई पाक्लोय, ngarangsu kanto sabal da yum taruk mai thaki singdasu mayam ama thari kaya hatli nomagi thokdaba yadraba paw oire asigumba phiba masi kanglok ke irang la haina yenglakpa matamda masi state sponsored violence amasung terrorism ne state yawroka chathaba I nai taba thodok ne irang asi haubadagi loiba phawba BJP lenga asi yawi irang sing asigi teksa kanana pugadabano hairagadi lenga na pugadabane sahi tara lenga poda sahi ahum lan chathabase मखोइगी मखुद जावरगा चथबने लाइबाकसी तुमनमई थाबने मियोय खुजो खरना सानरगा इरांगसी थोहनबने मी यामनते मखोइबु मरु फुक्तुना हुंदोखिबा ताबने हायना फोंदोखे माना मखा ताना हाय मणिपुरदा थोक्लिबा तमथिरबा इरांगसिंग असिदगी अवाब नंगलब मियामबु कनगे हायब तारगदि मियामगी मपुंग फाबा लेंगा अमा लेहनबा ताय अदुगुम लेंगा अदु कांग्रेस नतना अतोपना ngamloi मरमदुना मियामना कांग्रेस ता थाजबा थमगदबने हायना फोंदोखे। लेमखोंग थौदोक मरी लेना फाखेब मियोय अनिगी लेफम अथुबद खंगनगदबने हायना फोंदोरख्रे। गना इम्फाल वेस्ट की लेमखोंग द इरांग न मरम ओइरगा मी लेनद्रब कांतो साबल द मैतेगी युम तरुक मै थाखेब थौदोक मरी लेना सिक्योरिटी न फाख्रबा हेंजांग खुलगी सिप के लौबुम अमसुंग खुनखो कुकी विलेज के सिप पागिन हांगसिंग कदाइद लेबगे हायबा अथु मतमद खंगहलो हायना कुकी MP मणिपुर न थादोरप जेरोल अमना हायरे। जेरोल सन मखा ताना हायबद सिक्योरिटी फोर्स न फाख्रबा मखोय अनि असि लेमखोंग थोकिबा थौदो अदुगा करिगुम्बा हिरम अमतदा मरी लेनदबा मियोइसिंगने थौदो अदु लेमखोंग एरिया प्रोटेक्शन कमिटी गा सु मरी लेनदे कमिटी असि डिजॉल्व तौख्रबने थौदो अदुगा मरी लेनना विलेजशिप अनि फाजन खरगा मखोइगी मरमदा हौजुक फावबा करिमता खंगहदना थंबा सिना मियामदा नुंगनांगबा अमा ओइहल्ले मरमदुना सिक्योरिटी फोर्स न फाख्रबा के लौबुम अमसुंग पंगेन हांगसिंग अनिगी मरी मखोंग अदु अथो मतमदा इमुंग मनुंग अमसुंग मियामदा खंगनगदबने ओइना मखोइसिंग अदु कंडीशन अमता यावदना थादोकदबने फाकिबसिंग अदुगी अफा फतगी दायित्व पुंबा गवर्नमेंट अमसुंग सिक्योरिटी एजेंसी सिंगना पुगदबने हायरे। मणिपुर तुरेल मथक्ता सारिबा खुलमी ब्रिज की चयेतनाबा हेंगलकले कालुकी इरांग मरक्ता गवर्नमेंट की नॉलेज समता यावदना चांदेल टेक्नोपल अमसुंग चुराचांदपुर डिस्ट्रिक्ट अहोगी लोनाबदा मणिपुर तुरेल मथक्ता सारिबा खुलमी वैली ब्रिज की चयेतनाबा हेंगलकले। सोशल मीडिया दा थागतपा पोस्ट अमगी मतुंगिनदि थोंग असि कुकी लालहोलब UKLF ना लुपा करोड़ 3.5 संगना साबने थोंग साबगी मजाकसिंग असि म्यांमार अमसुंग मिजोरामदगी पुसिलकपने हायरे। चांदेल अमसुंग चुराचांदपुर डिस्ट्रिक्ट की लोनाबदा फॉरेस्ट क्लियरेंस अमदे गवर्नमेंट की अयाबा अमता यावदना सारिबा वैली ब्रिज असि ड्रग रूट अमा ओइना सिजननबने हायना मीडिया आउटलेट सिंगदा इनरखिबा वाफम कुकीनपी मणिपुर की माइकैदगी यामना कन्ना यानिंगदबु फोंदोख्रे। कुकीनपी मणिपुर की माइकैदगी इरांगना मरम ओइरगा चुराचांदपुर चांदेल अमसुंग टेक्नोपल समनाहलिबा सुगनु रोड असि चटपा याखिदबगे वैली ब्रिज असि साखिबने थोंग असि गवर्नमेंट की मतेंग अमता यावदना मियामना असंगबा सेनफम चौरांगना लुपा करोड़ 3.5 लोम संगना साखिबने अदुबु तोंगान तोंगानबा रिपोर्ट सिंगी मतुंगिनदि थोंग असि यामना लोटना सही अमा मखाई संगना साखिबने कुकीजो सिंगी माइकैदगी अहानबदा सेलोय था ब्रिज हाना इरांग मनुंगदा सानबा होनरमखिबने अदुबु हारिबा थोंग अदु ममांगी लेंगाकी मतमदा अहेनबा सिक्योरिटी फोर्स सिंग थाजिंदुना नमदुना साबा ngamkhidraba matung anisuba attempt oina law na thumna खुलमी ब्रिज असि साखिबने थोंग असि नौना सादुना संगाबगी थौरम अदुदा MLA पावलान हाउके विलेज शिप CSO गी लुसिंगबसिंग अमदे कुकी जोगी मियोय क्या सरुग्याखे थोंग असि 2023 की मे 3 दगी थोलकिबा कालुकी इरांग अदुदा लैखिद्रबा कुकी जो मार्चर्स सिंग अदुगी मफमदा
dedicate tawbaga loinana community asigi unity amasung determination gi symbol amani su hairi Kuki MP Manipur gi maikai digi thong asi drug trafficking route ama oina sakhibani haina media outlet singda phongdokna rakhiba wafam adu yamna kanna yaningda bu phongdoklodana emergency matamda turel singasi lanaba honabada mioi nipal laikhidre Kuki jo community singi mioi kya asiana nanglabasu lengakna karimata khangsinadabadagi thong asigi manak meter samagi area da security force laidibani haina phongdokhe Andhra Pradesh the COVID-19 na mioi ani sihan khibadagi section thorang laukhre Andhra Pradesh ki YSR Kadapa district nauna COVID-19 ki laisat sandorakle laisat asina maram oiraga mioi ani si khibaga loinana active case ni panjarokpadagi health authority sina akan section thorang laukhat khre Kadapa gi Rajampet area da laiba masagi sahi yangkhaini thoi suraba mioi ama laihaukan na horokpaga loinana Lokubadagi test over the COVID-19 positive oramba thena kibane mioi adu Belor gi Christian Medical College lying sa tharamlaga sikibane Government General Hospital da anaba amana maram oiraga lying bala khiba mioi amapu COVID-19 positive oibadagi sikhe Kadapa Medical College da MBBS tamliba masagi sahi kungamanga suraba mahiroi amasu positive oibadagi home isolation tawduna lying sa thari Another case kaya thena khraba matung the health department na district adu the special rapid response team sing mathau tohon ba haukhre hairi Naga taruk hatpa senaba asengba maralaiba sing phagadabane haina TNL na phongdora khre Liangmai Naga taruk phaduna pukhraba matung tamthina hat ke bathodoka mari lenana mioi ani phare habagi matangda working committee of Tangkhul Nagalong TNL no wahang ke hanglakle security forces athariba thawong sing adu angakpa mani mihar aduda senaba asengba maralaiba sing phagadabane July 10 da maitai furuk ki mioi ni haiba Pradeep amasung mahakiloina bi ayingbi allies mangai kauba mioi ani leilon wifi dagi phakhiba du chapchana mihat aduda senarabra sathariba security force ki thawong adu miyam ki pungning thaidok naba honabane maralaiba mioi phagadabane mi taruk adu phajinduna thamlaba matung tamthina hat khiba du ga marilena ba seng phagadabane Kuki jo council mi phaba amasung hatpagi thawong atu gi daita lobaga loinana Mia mamang da sengdok krabane lelon wifi gi village sep lalboy wifi allies Khailan sang amade khungang duge nupi ke asu senai loinana Kuki National Front ki president kene pisu ihar adda senai haiba sumlaba wafam amane makhoina pharoraba matung thadora kraba mioi sengna phongdo po wafam sing adu tabi bagi mahota security force na thabak tawduna leire Manipur lenga amasung law enforcement agency singna loktop lokoi leitana tigat bagi thabak chathagada bane asumba while miyam da phongan gada bane haina su phongdorakle Lupa crore manga rongi brown sugar phare hairi Manipur police amasung Haryana police na Sursanpur dagi drug kingpin ni haiba mioi ama lupa crore manga hen bagi brown sugar amasung sale oina lupa lakh 29.42 phagat pangam khre atopa operation ama da security force na lupa crore manga rongi oigadaba brown sugar kilogram 5.14 phagat ke police ki paw matung ina hawala network ka mari lenaba mioi Sursanpur da leire haiba akanaba paw phangbadagi joint operation sathake Sursanpur district police na Haryana dagi Dipu Gupta kauba mioi ama Sursanpur headquarter dagi phagat ke mongonagi sel oina lupa lakh 9,000 ka samri su phangba ngamkhe pharba mioi adu Haryana police na sinakre Haryana police na kumseng 2023 da narcotic drug and psychotropic substances act ki makha da case ama lokhatuna hairiba mioi dugi khongolli ba haukhibane atopa thawdo amada Bisnupur commando na kwakta sericulture manakta drug pitok pisin tawgadore haiba akagnaba paw ama phangbadagi mikumna homsengna leibaga loinana mara leiba seng phana na ba honakhe paw adugi matungina Sursanpur dagi yamlaba drug sing lelong da pugadore haiba su khangbangam ke mafam adu da Bisnupur district ki team amana gari sing check tawduna leiringai da MD Abjad Khan Sahini Putaret kaubali longdagi mioi ama phagat ke mahana thorokpa gari adu check tawbada brown sugar kilogram manga tongan ba packet tara da haptuna yauramba thengna ke brown sugar adu maning thangba car adu ki thong manungda lotsinduna puramkhibane mangondagi sel oina lupa lising marfu tareka chatret khumudra su phangbangam ke thawdo adu ga mari lenana NDPS ki makhada Phogaksau Ikai Police Station case ama resta tawkhre atopa thawdo amada auto rickshaw amada drug puduna lakpa mioi ahum phagat pangam khre
Moirang Police Station gi manung chanba Gelmol lamkhaida auto rickshaw adu khamduna check tawbada heroin gram homphonipan phagatke drugsing puduna salamba myoising aduna lelongdagi ibem sahi kuntramapan Imphal West dagi Hussein sahi kun amasung Thobal dagi Nasimula sahi nipuni haide Jiribam District Hospital awat apana pik thalle haide Jiribam District ki ningsing khulda laidiba District Hospital asi traffic police kum lambi takpi ba khakta ngaide hospital asida leifam thokpa amata suna leitre awat pana pik thalle haina Coordinating Committee on Manipur Integrity na penda ba phongdokre ngasi kokomi mayai loisang amadi kokomi Jiribam branch ki miyoi sing yauna apuno mi husingna hospital asigi hauji oidiba phibam yengsiladuna kokomi ki co-convener Y Surjit Kumar na paumi singda phongdokibada district asigi miyamna Jiribam ki ningsing khulda leidiba district hospital asi matik saba district hospital ama ohenbiyo haina marilenaba authority singda kiara hana taksinduna lakle adubu ngasi phawba hospital asida leifam thokpa suna leitre hospital asida punna doctor amasung nurse yauraga staff samaga supna manga leigadabagi manungda supna tagi kulumdoi khakna mathau tawri hospital asida ortho gyne dermatologist medicine specialist pediatrician ENT blood bank surgery microbiology dental psychiatrist asina singba doctor singi awat pa leire mahana high operation theater amadi ICU samgalabasu asi phawba ningthina mathau tawdana leire Manipur da leire health director amadi commissioner na Imphal mayol da khaktada yengsinduna thabak tawbagi hainabe leibana Manipur gi manung hanjina leire hospital singda asi yauna sothana leibani hana health department gi makok thongba official singda penda wafam kya phongdokre Asan Mirai Naidiba Central Force Singi Matakta Miyamna Para Tambiba Matam Oide Hana Mahesor Town Hausam na Phongdokre Asan Mirai Naidiba Central Force Singi Matakta Para Tambiba Matam Oide Haina RPI Athawale ki National Secretary Mahesor Town Hausam na Phongdokre Wapama Singara Imphal West ki Kanto Sabal da Leba Maitegi Yum Taru Kuki Singna Maithaduna Ama Ata Thohan Kiba Tawdog Yengsinbagi Khongsata Mahana Phongdokibane Yengsin Khongsata da Mahesor na Maithadokraba Yum Sing aduga Panglap Nadana Mafam aduda Santri Tariba Taranipan Suba Battalion ki Punjab Regiment ki Force Singda Ngarangi Thawdo adu karamna thoki bano haibagi marik sumber report pi na bahaike matik saba paukum pi dabana maram oiraga Social Justice and Empowerment Minister of State Ramdas Athawale masada phone tawduna mataw karamna yumsing adu mai thaki bano haiba paudam na ba taksin ke Mayason Hai Lok Sabagi MP Bimol CF ngarang kanto sabal da satuna maphamasta tariba Central Force ki makok thongba official unage haibada thawai wawai daba amade ngasi RPI Athawale gi luchingba oiriba Union Minister of State Ramdas Athawale ga mobile phone da wari saw haibada laithokwa simak usitabani lawi atopa state ki MP natraga MLA ama lakpada de Manipur gi MP da uliba thawng asimak tawramloi Masimak Manipur Miyambu usitabani lawi haike mana makhatara duna political party singe khenaba thamdana Asan Mirai Naiba Security Force singa sigi mathakta para tambi haudaba thoglabade tunglam chatta sauna akaiba lakane Kuki Single Rally Satsinaraga Taranipan Suba Punjab Regiment ki mamang maktada maitegi yum mai thahanba laibak thibane masagi mayum mai chakwa haure kanbiyo haina wakanluba maitai singda onsenduna tear gas cell amade smoke bomb kap senduna asopan nanghan khiba thodok ta senaba security personnel sing seirak pigadabani haina mahana phongdoke kongsara dugi manung sanangarang yum mai thadok pikhraba manung gi miyoi sing su unaduna thodok adugi marik sumba pawdam tam khe haide